Huzik ayuki pung 9 tare. Kangjamsi khuntak langsigiba chap manare. Thong hangnagidre. Kanagumta ahinga pangkhak oire. Huzik mathang thong hangba yaudri. Aduna mi ichik-chik kanagumna pot hugrasu khangaro. Hana huzik sidaida handak corona oigibadagi mijingdi amatta leiba udre. Nahangkhaidi pung 9 laisi sumangje mi ilang ithan bani. Ado hujikse udre. Sunin hoigi thong hangi adubu midi thorakte. Ubisna hoiju thong matek ama hangi. Ado mi thorakpa udde. Dagidi khoigisu khoidi thong yaude. Aduga adum thong yaudana yum haihaudrabna thongsu yaudre. Andagi huzik khoi mohinroi sikoi kongdongni kongdongda sum tholai aduna hujiksi khoigi lamjau yam toina mi phamganba thekchiju mi phamba ude. Dagi si fibamgi pareng bau ni hange ahing ka chap manare. Ahingda mi kanam chattabduga manare. Daga khoigi mohinroigi sisu gate hangde. Gate hangbu ude. Gate lole. Sini hujik oiriba kangjamgi fibam. Hana sorgumna nen khongalbudu hujikti ahinga chap manare.